ngasi phone ki bese phone sing ngi Myanmar gi ba khana I paw khra la khochar kana mayam da share to zgi Myanmar loi phukta minasi Myanmar gi military coup matung da si khiba misam gi masing satret hen khre Myanmar gi ani suba khwai gi sawbo city da military na mapu oiba bang amagi mapana thokiba bomb pokhai bagi thawdo amada ngasi nongmai numit security guard ama sikhre leba asigi military lenga na miyam gi protesting tamthina nam thabada siba misam singi apunba masing satret hankre mafam dugi media gi matung ina mayawadi banki mandale da leba khwai gi sawba branch aduda ngasi nongmai jingi ayukta attack tarakhi amasung pokhai baduda security guard ama sokhi pokhai badugi matungda housing mafam aduda masing yamlaba security forcing sangsilakre hairiba bank adu customer kayamarumna thamkhiba savings sing lauthoknaba demand tawduna military coup adugi matungda miyamgi boycott ki saitheng mayuk narakraba military na khurji paiba business kayamarumgi manik ngarang thangja numita mafamdugi military gi matangda yangon gi awang nongpokta kilometer 35 lapa bago city da mamangi numita security forcing na nongmaina kaptura anti protester marfugani thoi hatkire haiki Myanmar da leba United Nations office na sokliba singda medical treatment pi daba bago da thokliba I taba du makhona yengsilli haina thangja gi athengbada tweet tawki military coup adugi matung haujuk pawda assistant association for political prisoners na misam siba satret ka ama verify tawkre adubu irai numita military wangang loi amagi matung inadi masing adudagi yamna hanthana military junta na saniga nifugani pani haiki security forcing na thingnaba protesters sing na lambida thagatpa barricade sing adu thugainaba honar khibal lanmi singbu protesters singna thingkhibada ngarang thangja numita India ngamkhai manakta awang nungsup thangba tamu taungda irang thokhi protesters singna langsilakhiba bom amana panduna military truck ama mathanga onbada maduda lanmi taragani thoi hena sikhi hauzik nongmagi lanmi gi tamthiba namthabagi thawong amasum mi siba hengalakhiba aduna ayambana ngamkhai gi lamdam singda leiba lamsing pai riba Myanmar gi khulai paiba ethnic group kunlom gi manungdagi kharasu sawan khre amasum ethnic rebel group ama oiriba tang National Liberation Army TNLA na awang thangba san state nungalamdai police station ama attack tawbadagi khut thoknabagi thokdok sing thokhi haina rebel group adugi Brigadier General Tartu Bone sona haiki magna marik sumba warol adu piyu yakide amaromda irai numita state media na robbery amasu mihatpagi damak military court amana miyoi taraga mapan sibagi sairak pinabagi rai takre makhogi manungdagi taraga tareti masa yaudana wayel sathakibani hainasu pawamana makhatana phongdorakli makhasa thrakpoina amasu loshilakpoina Myanmar gi atopa pawamana noma khaktada Myanmar security forcing na pro democracy protester marfugani thoi hatki report haukiba February amada Myanmar military na Aung San Suu Kyi na lusingba elected government pu ku tawduna inthukraba matung military junta lakhiba adugi mayokta laiba adugi miyamna yaningdaba phungdoktuna khongjang kya sangsinduna lakli khongjang sangsilliba protesters sing adubu control tawbagi mingda Myanmar security forcing na misamda onsinduna numai kapagi thokta haujuk phawbi oina miyoi satruk rom sikre masigi manungda miyoi marfugani thoidi haukiba thangja numita khatkibani thaudo odo thokraba matung Myanmar gi tungan mafam singda amukka hena miyam gi khongjang kanchinkre ngasisu Myanmar gi manung sanba bagoda masing yamlaba miyoi kya tholaktuna security forcing da nung amadi sektum langshin baga loinana petrol bomb singsu langsinki security forcing na miyam adubu control tawna bu honabada ahan bagi oina water cannon amadi tear gas shell sing kapki adubu miyam gi ihowadu control tawba ngamdabadagi life round sing kapki haidi ngasigi thaudo aduda mi kyam yamna asu open nangkrabage natragana asiba yaubra haibagi matangda sapsaba report amata phangba ngamdri leba aduda internet service thingjinkibana maram oiraga Myanmar manungda hauji kari thoklibagi haibadu khangnaba honabada awaba oidi haina Associated Press na phungdorakli leba aduda base tawba Myanmar now na phungdorakibagi matung ina tamuda
masing yamlaba miyamsingna hunting rifle sizinaduna military convoy amada ambush tawki amadi ambush aduda lanmi ahum hatki hainasu tamugi miyamna claim tawki hairi military junta gi maikedi su khongjang sangshiliba miyambu control tonaba khongthang kya paikhalakpaga loinana makhoigi khongjang adu maning halhanabagi dama laibak adugi maruoiba miyoi kya phabagi thabak chathari Myanmar da hojik oiriba phibam asigi matang wa ngangluba miyoi khudimak security force na phabagi thabak chathari amasum Myanmar celebrity kharasu military junta gi mayokta wa nganglubagi dama arrest issue tawkhre haina paw amana makhatana phungdurakli amasum lushila point atopa maroi pa paw khra myam pijaramge myam loi fukta minasi yam namak thagat ningai oiba paw ni myam subnagi sahi manga da ngai ribi Indian American minute samaga manga leptana laidik kuntra ga taruk pakre record thamkhre mark subnagi masagi sahi manga khaktamak suri adubo Indian American Kaira Korna pungama hena laidik kuntra ga taruk pu leptana pabagi damak international gi thagatpa hanana phangkhre UAE da laibi baby Kaira na mahaki angak patawba ngamba adugi damak London da World Book of Records amasum Asia Book of Records ta sankhre mark pu sal Predigy amani hairoduna London da World Book of Records na masagi sai mari subada February taraga humdoida laidik kuntra ga taruk pu suklep leptana minute chamaga manga pabagi akhanaba tawba ngamba adugi dama Kaira Korda certificate pikre Asia Book of Records na mahana laidik masing khwaidigi yamna suklep leptana pabagi record ama thamle haiki baby Kaira gi laidik pabagi apamadu lockdown gi maramdagi school thingjinbagi mamangda hawkiba sahida tha khara khaki mahakna tamkhiba adu dabi gi nursery school amada magi oja singna ukhi school adugi apikpa library da mahakna thawai lupna lyric sing pabadu mahaki ojana itat tatna thenaki lyric ta masu kya gi fajaraba lai sing adu aihakna yengba pambadagi aihakna paba pamjai aduga makhoi adu aihakna laina paba ngamba asoba mayek singnasu I haina magna haiki magna khwaidigi paba pamjari lyric singi manungda Alice in the Wonderland Cinderella Little Red Riding Hood amasum Shooting Star na singba yauri Doctor ama oirakpa pamliba baby Kairana iroiba amasum hiking su pami China da leiba mama mapa singna America da pokhibi Kaira US citizen amani Kaira gi makubok Lieutenant Colonel MP Singana maku lyric pabadaga hainingnaba semgalakhibani haina maki mamana haiki haina pawshina makhatana phongdorog de du myam hojikoina di matang asa lusinjrage amasum myam pathoksa kible soikiba lan kibi yars myam ngakpigani aduga anawu ipaw hek leibaga myam da update bizarake